ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯨꯜꯒꯤ ꯎꯃꯪ ꯂꯥꯏ ꯂꯥꯏꯕꯨꯡ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯔꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯈꯨꯜꯒꯤ ꯎꯃꯪ ꯂꯥꯏ ꯂꯥꯏꯕꯨꯡ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯆꯝꯅ ꯍꯤꯡꯖꯕꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯎꯃꯪ ꯂꯥꯏ ꯂꯥꯏꯕꯨꯡ ꯑꯗꯨ ꯈꯨꯜ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯩ ꯎꯃꯪ ꯂꯥꯏ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯆꯥꯎꯔꯕ ꯎ ꯀꯌꯥ ꯍꯧꯔꯤ ꯎꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯩꯕꯣꯡ ꯃꯪꯒꯦ ꯍꯩꯅꯧ ꯑꯃꯗꯤ ꯍꯩꯌꯦꯜ ꯄꯥꯝꯕꯤꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ ꯂꯥꯏꯕꯨꯡ ꯑꯗꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯍꯔꯥꯎꯏ ꯍꯥꯟꯅꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯔꯥꯎꯕ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯎꯃꯪ ꯂꯥꯏ ꯑꯗꯨ ꯍꯔꯥꯎꯕꯗ ꯑꯔꯨ ꯑꯔꯨꯕ ꯄꯣꯠꯂꯝ ꯀꯌꯥ ꯆꯪꯏ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯆꯪꯗꯤ ꯁꯦꯟꯗ꯭ꯔꯥꯡ ꯑꯉꯧꯕ ꯑꯃ ꯌꯥꯎꯕ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯦꯟꯗ꯭ꯔꯥꯡ ꯑꯉꯧꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯣꯏꯗꯥꯅ ꯑꯣꯏꯅ ꯁꯥꯔꯒ ꯃꯍꯨꯠ ꯁꯤꯜꯂꯤ ꯑꯁꯨꯝꯅ ꯁꯅꯥꯒꯤ ꯃꯍꯨꯠ ꯌꯥꯏꯉꯪꯅ ꯁꯤꯟ ꯂꯨꯄꯥꯒꯤ ꯃꯍꯨꯠ ꯄꯥꯟꯅ ꯁꯤꯟ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯔꯥꯎꯔꯤ ꯅꯣꯔꯦꯁ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯄꯥꯈꯪ ꯃꯆꯥꯅꯤ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯂꯩꯕꯤ ꯅꯨꯄꯤ ꯑꯃ ꯎꯅꯕ ꯆꯠꯈꯤ ꯀꯅꯥꯁꯨ ꯍꯧꯗꯦ ꯃꯇꯣꯝꯇ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯍꯦꯜꯂꯕꯅꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯅ ꯏꯁꯩꯁꯨ ꯉꯪꯂꯤ ꯌꯨꯝꯗꯩ ꯊꯣꯛꯂꯛꯂꯦ ꯑꯩ ꯀꯕꯤꯇꯥ ꯍꯣꯏꯗ ꯆꯠꯀꯦ ꯎꯅꯔꯒ ꯃꯥꯕꯨ ꯊꯦꯝꯂꯨ ꯑꯁꯨꯝꯅ ꯃꯣꯟꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤꯉꯩ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯟ ꯃꯣꯟꯕꯅ ꯀꯧꯔꯛꯏ ꯍꯥꯏ ꯅꯣꯔꯦꯁ ꯀꯥꯏꯗꯅꯣꯅꯦ ꯅꯪꯕꯣ ꯃꯥꯃꯥ ꯅꯃꯧ ꯅꯨꯄꯤꯗꯨ ꯉꯥꯏꯍꯥꯛꯇ ꯎꯅꯔꯨꯒꯦꯅ ꯇꯧꯕꯅꯤ ꯉꯔꯥꯡ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦꯅꯦ ꯑꯃꯨꯛꯇ ꯇꯧꯁꯤꯟꯅꯔꯨꯒꯦ ꯇꯧꯕꯅꯦ ꯍꯣꯠꯅꯧ ꯂꯧꯗ꯭ꯔꯤꯉꯩ ꯈꯔ ꯅꯣꯜꯂꯨ ꯑꯗꯣ ꯅꯪꯕꯨ ꯍꯌꯦꯡꯁꯤ ꯁꯪꯒꯗ꯭ꯔꯣ ꯅꯪ ꯃꯥꯃꯒꯤ ꯐ꯭ꯔꯥꯝꯗ ꯎ ꯈꯔ ꯌꯥꯟꯁꯤ ꯍꯥꯏꯕꯕꯨ ꯅꯪꯕꯨ ꯁꯪꯒꯗ꯭ꯔꯣ ꯃꯥꯃꯥ ꯁꯪꯅꯤꯗ ꯑꯌꯨꯛꯇꯒꯤ ꯌꯥꯟꯗꯣꯏꯔꯣ ꯃꯥꯅꯤ ꯖꯦꯀꯤꯅꯦ ꯔꯣꯕꯥꯔꯠꯁꯟꯅꯦ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯌꯨꯛꯇꯒꯤ ꯌꯥꯜꯂꯕꯗꯤ ꯂꯣꯏꯕꯁꯨ ꯌꯥꯏꯗ ꯃꯥꯃꯥ ꯃꯣꯏꯁꯨ ꯌꯥꯎꯗꯣꯏꯔꯣ ꯍꯣꯏꯅꯦ ꯑꯩꯁꯤ ꯃꯣꯏꯒ ꯎꯅꯔꯨꯔꯤꯕꯅꯤ ꯑꯣ ꯌꯥꯏ ꯃꯥꯃꯥ ꯌꯥꯏ ꯌꯥꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣꯗꯨꯕꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯃꯤ ꯑꯇꯣꯞꯄ ꯊꯤꯔꯔꯣꯏꯀꯣ ꯍꯣꯏ ꯃꯥꯃꯥ ꯑꯁꯨꯝꯅ ꯅꯣꯔꯦꯁꯇꯨ ꯑꯍꯟ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯀꯕꯤꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯀꯕꯤꯇꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯔꯛꯂꯤ ꯅꯣꯔꯦꯁꯇꯨ ꯀꯕꯤꯇꯥꯒ ꯉꯥꯏꯅꯁꯤ ꯍꯥꯏꯅꯕ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯐꯣꯟ ꯇꯧꯗꯨꯅ ꯑꯩ ꯂꯥꯛꯑꯦ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅꯁꯨ ꯍꯥꯏꯈꯤ ꯀꯕꯤꯇꯥꯁꯨ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯈꯨꯜꯒꯤ ꯂꯧꯕꯨꯛ ꯆꯠꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯕꯤꯇꯥ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯥꯛꯁꯤꯕꯨ ꯅꯣꯡꯃꯗ ꯀꯌꯥꯔꯛ ꯆꯥꯒꯗꯧꯔꯤꯕꯅꯣ ꯑꯅꯤꯔꯛ ꯈꯛꯇꯅꯤ ꯀꯩꯅꯣ ꯑꯌꯨꯛ ꯑꯃꯨꯛ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯑꯗꯨꯒ ꯀꯔꯤꯒꯤ ꯍꯟꯖꯤꯟ ꯍꯪꯉꯤꯕ ꯉꯁꯥꯏ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯏꯟꯖꯥꯡ ꯍꯥꯏꯈꯤꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯅꯤꯔꯛ ꯍꯥꯏꯕꯕꯨ ꯀꯩꯗꯧꯋꯤꯒꯦ ꯌꯥꯔꯦ ꯋꯥꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯤꯅꯦ ꯀꯔꯤꯝꯇ ꯍꯥꯏꯔꯛꯑꯅꯨ ꯁꯥꯕꯤꯇ꯭ꯔꯤꯒ ꯃꯦꯁꯦꯖꯇꯣ ꯑꯗꯨꯝ ꯊꯥꯅꯔꯨꯔꯣ ꯅꯨꯡꯁꯤꯔꯤꯕ ꯃꯤ ꯏꯃꯥꯟꯅꯕꯤꯗꯨꯕꯣ ꯅꯪ ꯐꯈ꯭ꯔꯦꯍꯦ ꯑꯣꯏꯕ ꯑꯣ ꯉꯔꯥꯡꯅ ꯏꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯏꯃꯥꯟꯅꯕꯤ ꯑꯣꯏꯈ꯭ꯔꯕ ꯍꯨꯔꯥꯟꯕꯧ ꯅꯃꯥꯏꯗꯅꯦ ꯍꯥꯃꯨꯛ ꯇꯩꯔꯒ ꯆꯐꯨ ꯀꯣꯠꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯊꯥꯖꯒꯗꯕꯗꯣ ꯑꯩ ꯅꯠꯇꯦ ꯍꯩꯃꯥ ꯑꯩ ꯉꯔꯥꯡ ꯏꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯈ꯭ꯔꯕꯣ ꯑꯣ ꯑꯗꯨ ꯃꯥꯗꯤ ꯑꯩꯅ ꯍꯜꯂꯤ ꯑꯗꯨꯅ ꯏꯆꯟꯅꯨꯄꯤꯒꯨꯝꯕꯅꯤ ꯑꯗꯨ ꯑꯩꯅ ꯍꯥꯏꯗꯤ ꯆꯨꯝꯗ꯭ꯔꯣ ꯑꯣ ꯆꯨꯝꯕ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯗꯤꯅꯦ ꯃꯦꯁꯦꯖꯇꯣ ꯑꯗꯨꯝ ꯊꯥꯅꯔꯨꯔꯣ ꯀꯩꯅꯣꯅꯦ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ ꯁꯦ ꯉꯥꯏꯈꯣꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯅꯨꯄꯤꯅꯤ ꯉꯔꯥꯡꯗꯣ ꯏꯃꯥꯟꯅꯕꯗꯣ ꯐꯣꯟ ꯄꯥꯏꯔꯛꯇꯦ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦꯅ ꯍꯪꯉꯛꯄꯗꯨꯗ ꯁꯨꯝ ꯃꯦꯁꯦꯖꯇꯣ ꯊꯥꯅꯔꯝꯕꯅꯦꯕ ꯍꯧꯖꯤꯛꯁꯨ ꯑꯣꯏꯗꯕꯁꯤ ꯑꯗꯨꯝ ꯉꯥꯡꯉꯤꯅꯦꯁꯦ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯂꯥꯜꯂꯦꯁꯦ ꯑꯩ ꯐꯝꯕꯨ ꯂꯦꯞꯄꯨ 10 ꯇꯧꯔꯒꯦꯕ ꯑꯁꯨꯝꯅ ꯅꯣꯔꯦꯁꯀ ꯀꯕꯤꯇꯥꯒꯗꯨ ꯃꯔꯩ ꯈꯔ ꯇꯧꯅꯗꯨꯅ ꯋꯥ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤ
ꯃꯁꯤꯗꯒꯤ ꯅꯣꯔꯦꯁꯇꯨ ꯅꯨꯃꯤꯠ ꯇꯥꯗꯣꯔꯦ ꯍꯜꯂꯒꯦ ꯍꯥꯏꯕꯗꯒꯤ ꯀꯕꯤꯇꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯀꯕꯤꯇꯥꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯊꯤꯜꯂꯝꯂꯒ ꯅꯣꯔꯦꯁꯁꯨ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤ ꯇꯔꯨꯛꯂꯕꯅꯤ꯫ ꯅꯣꯔꯦꯁ ꯃꯈꯣꯏꯒꯤ ꯈꯨꯜ ꯌꯧꯔꯛꯄꯗ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯐꯝꯗꯨꯅ ꯂꯥꯏ ꯍꯔꯥꯎꯅꯕꯒꯤ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯣꯔꯦꯁꯅ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯗꯣꯔ ꯃꯥꯜꯂꯤꯅꯤ, ꯐꯔꯦꯗ ꯍꯟꯗꯛꯇꯤ ꯑꯔꯥꯛꯄ ꯅꯨꯄꯤ ꯈꯥꯏꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯅꯣꯔꯦꯁ ꯉꯔꯥꯡ ꯎ ꯈꯔ ꯌꯥꯟꯁꯤ ꯍꯥꯏꯔꯝꯕ ꯑꯍꯟ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯖꯦꯀꯤ ꯑꯃꯗꯤ ꯔꯣꯕꯥꯔꯠꯁꯟ ꯁꯨꯃꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯀꯤꯅ ꯍꯣꯔꯦꯟ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯇꯞꯅ ꯁꯦꯟ ꯂꯧꯔꯝꯗꯥꯏꯗꯨꯗ ꯂꯥꯛꯑꯗꯤ ꯐꯗꯧꯕ꯫ ꯍꯣꯏꯅꯦ, ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯑꯩꯕꯨ ꯌꯨꯝꯗ ꯊꯕꯛꯁꯨ ꯂꯩꯍꯧꯋꯤ, ꯍꯜꯂꯁꯤꯔꯅꯦ? ꯑꯁꯨꯝꯅ ꯃꯈꯣꯏ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯋꯥ ꯅꯣꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯐ꯭ꯔꯥꯝꯗ ꯂꯥꯛꯇꯨꯅ ꯎ ꯀꯌꯥ ꯌꯥꯜꯂꯤ꯫ ꯎ ꯌꯥꯟꯅ ꯅꯣꯔꯦꯁꯅ ꯃꯥꯃꯥ, ꯉꯔꯥꯡ ꯈꯨꯟꯒꯤ ꯂꯥꯏꯕꯨꯡꯗ ꯑꯍꯟ ꯃꯌꯥꯝ ꯑꯃ ꯂꯥꯏ ꯍꯔꯥꯎꯅꯕꯒꯤꯔ ꯀꯩꯅꯣ ꯋꯥ ꯇꯥꯟꯅꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯍꯔꯥꯎꯕꯒꯤꯔꯣ? ꯃꯥꯅꯤ, ꯍꯔꯥꯎꯔꯅꯤ꯫ ꯍꯟꯗꯛ ꯂꯥꯛꯏꯕ ꯐꯥꯏꯔꯦꯟꯒꯤ 16ꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯔꯒꯗꯕꯅꯤꯀꯣ꯫ ꯑꯍꯟ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯦꯀꯤꯅ ꯃꯥꯃꯥ, ꯑꯗꯨꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯔꯒ ꯌꯥꯎꯁꯪ ꯑꯃꯨꯛ ꯅꯩꯕ ꯌꯥꯔꯦꯅ ꯑꯗꯨꯗꯤ? ꯌꯥꯔꯦ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯎ ꯌꯥꯜꯂꯤꯕꯁꯤꯡ ꯑꯗꯨ ꯌꯥꯎꯁꯪꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯀꯌా ꯄꯨꯊꯣꯛꯅꯗꯨꯅ ꯂꯤꯅꯗꯨꯅ ꯎ ꯑꯗꯨ ꯌꯥꯟꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯥꯏꯕꯤꯅ ꯂꯩꯃꯥꯡ ꯐꯟꯕꯗ ꯂꯩꯕꯥꯎ ꯑꯃ ꯆꯦꯜꯂꯛꯈꯤ꯫ ꯍꯟꯗꯛꯀꯤ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯑꯅꯤ ꯍꯔꯥꯎꯕ ꯑꯁꯤꯗ ꯈꯨꯜ ꯑꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯀꯗꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯏꯃꯣꯝꯁꯤꯡꯁꯨ ꯍꯦꯗꯣꯏ ꯍꯦꯔꯥꯎ ꯀꯥꯐꯗꯦ꯫ ꯄꯥꯔꯤ ꯑꯣꯏꯕ ꯅꯈꯣꯏꯁꯨ ꯑꯁꯥꯎ ꯄꯔꯩꯅꯕ ꯅꯔꯦꯡ ꯅꯃꯥꯟꯅꯕꯒ ꯃꯨꯛꯅꯕ ꯐꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯧꯔꯨꯔꯕꯗꯤ ꯈꯨꯜ ꯑꯁꯤ ꯊꯣꯡ ꯍꯥꯡꯂꯅꯤ, ꯑꯆꯪ ꯊꯣꯡ ꯊꯤꯡꯂꯒꯅꯤ, ꯆꯦꯛꯁꯤꯟꯅ ꯂꯩꯌꯣ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯥꯏꯕꯤꯒꯤ ꯂꯩꯕꯥꯎ ꯑꯁꯤꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯖꯒꯣꯏ ꯁꯥꯕ ꯂꯥꯛꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯈꯣꯏ ꯄꯥꯈꯪ ꯃꯆꯥ ꯈꯔꯅ ꯀꯥꯔꯟ ꯇꯥꯏ ꯍꯥꯏꯕꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯂꯥꯛꯏꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯈꯔ ꯊꯤꯅ ꯁꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯈꯟꯅꯕ ꯑꯗꯨ ꯈꯥꯝꯗꯣꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯤꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯈꯣꯏ ꯂꯥꯏꯕꯨꯡ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯥꯏ ꯍꯔꯥꯎꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠ ꯑꯣꯏꯔꯛꯂꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯔꯣꯏꯒꯤ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯅꯕ ꯃꯤꯌꯥꯝꯅ ꯂꯥꯏꯕꯨꯡ ꯑꯗꯣ ꯆꯣꯜꯂꯔꯤ꯫ ꯁꯣꯝꯗ ꯉꯍꯥꯟ ꯐꯨꯅꯈꯤꯕ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯈꯣꯏ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨ ꯋꯥ ꯇꯥꯟꯅꯔꯤ꯫ ꯚꯥꯏ, ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯁꯤ ꯍꯥꯏꯔꯣ? ꯀꯩꯗꯧꯕꯒꯤ ꯂꯩꯗꯣꯏꯅꯣ? ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯌꯥꯝꯅ ꯍꯩꯕ ꯂꯩꯀꯥꯏꯗꯨꯗꯤꯅꯦ, ꯈꯔ ꯋꯥꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨ ꯀꯃꯥꯏꯅ ꯋꯥꯍꯟꯗꯣꯏꯅꯣꯕ? ꯑꯩꯈꯣꯏꯗꯤ ꯃꯤ 4 ꯈꯛꯇꯅꯤ, ꯃꯣꯏꯒꯤꯗꯤ ꯃꯌꯥꯝꯅꯤ꯫ ꯅꯣꯏꯁꯤꯗꯤꯕ, ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ꯫ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯗꯅꯦ, ꯂꯥꯏ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗꯕꯁꯦ ꯂꯩꯀꯥꯏ ꯈꯨꯜꯗꯣ ꯃꯤꯁꯤ ꯃꯤꯅꯥ ꯑꯋꯥ ꯑꯅꯥ ꯅꯪꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯃꯈꯣꯏꯒꯤ ꯂꯥꯏꯔꯣꯏꯅꯤꯗꯅ, ꯃꯗꯣ ꯑꯩꯈꯣꯏꯅ ꯀꯥꯔꯟ ꯇꯥꯔꯒ ꯃꯄꯨꯡ ꯐꯥꯂꯣꯏꯗꯕꯅꯤ꯫ ꯀꯃꯥꯏꯅ ꯀꯥꯔꯟ ꯇꯥꯗꯣꯏꯕ? ꯁꯤꯕꯒꯤ ꯊꯕꯛꯇꯨꯃ ꯑꯩ ꯆꯤꯟꯐꯥ ꯄꯨꯗꯦ ꯀꯣ, ꯍꯩꯔꯣꯏ꯫ ꯅꯣꯏꯁꯤꯗꯤꯕ, ꯄꯪꯉꯤꯍꯦ꯫ ꯑꯩ ꯍꯥꯏꯒꯦꯁꯦ, ꯙꯤꯔꯦꯟ, ꯅꯪꯅ ꯍꯣꯔꯦꯟ ꯇꯥꯟꯖꯥ ꯌꯦꯡꯉꯒ ꯃꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯇꯔꯒꯤ ꯋꯥꯌꯔ ꯃꯌꯥꯝꯗꯣ ꯀꯛꯊꯠꯂꯨ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯕꯨꯡ ꯑꯗꯨ ꯃꯝꯂꯅꯤꯗꯅ꯫ ꯏꯟꯖꯤꯟꯁꯨ ꯃꯨꯠꯇꯕꯅꯤꯅ ꯀꯗꯥꯏꯗ ꯁꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯅ ꯃꯈꯣꯏ ꯀꯣꯏꯊꯤ ꯊꯤꯕꯗ ꯃꯀꯣꯛ ꯆꯥꯏꯔꯗꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯥꯏꯕꯨꯡꯗꯨꯗ ꯆꯦꯡꯁꯤꯜꯂꯒ ꯑꯐꯪ ꯐꯨꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤꯅꯦ, ꯀꯨꯏꯊꯕ ꯌꯥꯗꯦ, ꯁꯠ ꯂꯥꯛꯀꯗꯕ꯫ ꯍꯣꯏꯁꯦ, ꯐꯔꯦꯁꯦ, ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯃꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯁꯨꯝꯅ ꯉꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯈꯤ꯫ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯅꯣꯛꯇꯨꯅ ꯌꯦꯡꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅꯔꯤꯉꯩ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯙꯤꯔꯦꯟꯅ ꯖꯦꯅꯦꯔꯦꯇꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯔꯕꯔ ꯒ꯭ꯂꯣꯞ ꯑꯃ ꯎꯞꯂꯒ
थौरबा कोंचप काती अमना जेनेरेटर अदुकी यामनबा वायर सबुल अमा महाकना कक्थतखी असमना धीरेना वायर अदु हे कक्थतपगा लाइबुम अदु अहिंगुमना मंख्रे मायेबकी नील खोंगलंबा पुनमक तुमिन लैखी थालंबा मैंगाना खंगमम ममखिबा खोंगलंबा मायेबकी अहोबा मखोलना सपलेपखिबा अदुदा लाइबुम अदुदा लैरंबा मियाम अदु वा लाउना मरांग लांगनरई तांजा अदुदा नुपी अमना कन्ना लाउई मदुदा मयामना कईदोरगे हाइदुना हंगपदा कनागुंबा अमना मसा सोलई हाइदुना कप्पगा हाइई मरुदगी लैरिबा मयाम अदुना मई पानरिबा मियोइसिंग अदुदा सेक्शन न मई सिनति हाइदुना सईबा होंगरकले तांजा अदुदा मखोय नुपा खरा अमु मथोंग मरम खंगदना फुनरई तौरिबा मवोंग असिदा लैरिबा मिहाम अदु पुंगलांग लांगले अदुबु मागी अयावपा फोनसिंग अदुदगी कापथोरकपा फ्लैश लाइट की मंगाल अदुना लाइबुंग अदु खरदि ngaली अदुबु मपुंग फाबदी ओइदी सोमदना जेनेरेटर पानरिबसिंग अदु मकोक साइरी इंजिन सुमुते मैसु लाक्ते कराइदा सोइबनु हाइदुना वायरदा अमुक चेक तौबा हौरई मतम अदुदा लाइबुंगदा पुरिबा यामनबो वायर मयाम अदु कक्लगा लेरमखी मरुदा मई पानरिबसिंग अदुना यामना थुना सेमदुना लाइबुंग अदो मई ngalhalli मई लाक्लबा अदुददी लाइबुंगदा खनरिबसिंग अदु मयामना संगदुना खामदोकनखी तांजा अदुददी मफम अदुदा लाक्लंबा मखोय ममानबा मरी अदुदी ngasayna चटख्रबनी मखोयना फुरंबा मीसिंग अदुना मखोय मसेल अमगा थंजिनदुना खना हुखिबनी अदुबु लाइगी कमिटीना खनरिबा अदु मपुंग फाना फाजिनदुना लाई हरावबा अदु मखा ताना सथखी अदुबु नुमित अदुता तांखुल सारिबा माइबा अदुसु असोक अपन खरदी नंखी असुमना लाई हरावबा अदुदा थोख्रिबा थौदोक अदुना मरम ओइरगा माइबा माइबिसिंग अदो मकोक ngauri लाइगी थौरम अदु कदाई फावबा तौख्रबनो करी वाटलिबगे हाइबदु अमत्ता मथोंग मरम खंग्रे असुमना खुल अदुगी लुरबा लाई अदु मफम मरांग खंगदना लोइसिनखी अदुबु लाई हरावबा लोरबा मतुंग नुमित अदुगी थौदोक अदु करपना थोखिबनो हाइना मयामना खन्ने नैनखी अदुबु कनानासु मदुगी लंगला लंजिन पुथोकपा ngamlamkhidi नुमित अदुगी मई पानरिबा नंदबाबुदा लाई सेलुंगबना इबुंगो नुमितुगी होदोना दु नखोइना मैदु मुथलमद्रबदी कयमता थोकलम लोइदबनी नखोइना मैदु फजना सिनदबदगी थोलिबा थौदोकनिने इपल अदुमना अखोइदा हेक्ता थंगनबदी अखोइसु चानिंगदे अखोइसु यामना सेक्शनदि सिनजरिबनी नुमित अदुगी थौदोकतु कनागुंबा खरना सिनरगा अतनना तौखिबनी लाइबुंगी अदुक यामख्रबा वायरतु मखोइना कथलंबनी अदुना अखोइसु कोइथि थिनिंगै मतम खरा लाइबुंगदो ममखिबगी वानी तंजा अदुदा लाइबुंग अदुगी फाइनेंशियल ओरिबा मोहना अदोइबुंगो जेनेरेटर दु अमा याद्रबसु अमा पांखटपा याद्रो मदु यानदब नत्रो नखोइना इंजिन अनि खिलिबदो तादा आइना हाइजरिबसी मयामना भाब ताबिद्रे आइना हाइजरिबना इंजिन द सोइबा नति वायर दु कलंबदगी मैदु लाक्तबनी हाइजबगी वानी मदुदा फाइनेंशियल ओरिबा मोहना खंगदे नुमितुगी थौदोकतो नंगना मई मुलहनबदगी थोख्रिबा थौदोकनी अदुना नंगी फंगदबा सेनदो सरो अहुम थोलगा अनिखक पीबा तारे है ए तादा अदुदी कदाइदगी यारदगे अइगी सेनदुदी सुनबा दुम पिथोक पियुदा नत्रदी वा काइनरकनिको ए करी वा काइनबाइदी हा नंगना मैदो सेनदमदी थोलिबा थौदोकतो थोखिद्रो यारे तादा होइगे लाई हरावबदने सही खुदिंगे अइ मई थालदुना लाक्लिबनी अदुसुने अहोंग ममलदा यारे अइगी सेंदो अमत पिरानु अइगी सेंदुना तादगे पोलोइबगी सिंगदैनो वो ए करी हा नंग हाइदो केनो असुमना मोहन अमति नंदबाबु मखोय अनि खनरकपदगी लैरिबा मयाम अदुना खामदोकनखी मसिदगी लाई सिलुंगबा अदुना नंदबाबुदा मागे पिफम थोकपा सेनदु पीखी असुमना खन्ना चैनबा थोख्रबा मतुंग नंदबाबुदु मागे मई पानबा अंगांगसिंग अदुगा पुन्ना लाई लाइबुंग अदुगी मियोइसिंग अदुसु लेहौखी लंबिदा चटना नंदबाबुदा मागे अंगांग अमना ओजा नुमितुगी ओयर कक्थलंबदु अइना चिंगनबा मी खरा लै मखोइना सोदना ओइगनी ओनिंगो ओइसनु मदो अखोइगी थौ नत्रे मथंगदी मसिगी लाइबुंगसे मई सुथान थालोइदबनी अइना सुकुइना लाइबुंग असिगी सेबानी खंदना सेनसे पिंगना लोखिबनी हजिकता पामुरइदा असमना नंददु यामना साउना मयुमदा मागी अंगांगसिंग अदुगा अदुम चटख्रे मसिगी मतुंग नुमित 10 निमु हौख्रे
ꯁꯣꯝꯗ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯍꯜꯂꯝꯕ ꯇꯣꯝꯕ, ꯀꯥꯂꯨ, ꯗꯤꯄꯛ ꯑꯃꯗꯤ ꯙꯤꯔꯦꯟ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯙꯤꯔꯦꯟꯗꯤ ꯃꯈꯣꯏ ꯑꯍꯨꯝꯒ ꯄꯨꯟꯕꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯅꯦꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯀꯁꯥꯔꯗ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯂꯝꯄꯥꯛꯀꯤ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯌꯨ ꯊꯛꯂꯤ꯫ ꯚꯥꯏ ꯃꯌꯥꯝ, ꯙꯤꯔꯦꯟꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯀꯤꯗꯅ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯀꯁꯥꯔ ꯇꯥꯅ ꯆꯦꯟꯈ꯭ꯔꯦꯅꯦ꯫ ꯈꯔ ꯂꯥꯞꯄ ꯑꯃꯦꯔꯤꯀꯥꯒꯨꯝꯕꯗ ꯆꯦꯜꯂꯗꯤ ꯐꯗꯧꯕ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯦ ꯚꯥꯏ ꯀꯥꯂꯨꯅ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯦ꯫ ꯙꯤꯔꯦꯟ ꯁꯤꯅꯤꯅꯦ ꯃꯤꯀꯤ ꯊꯤ ꯄꯥꯔꯠ 4 ꯍꯥꯏꯗꯣ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯋꯥ ꯅꯣꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯒꯤ ꯙꯤꯔꯦꯟꯅ ꯇꯣꯉꯥꯟꯅ ꯇꯥꯈꯤꯕꯗꯨ ꯃꯈꯣꯏꯗꯤ ꯊꯣꯏꯅ ꯈꯟꯅꯈꯤꯗꯦ꯫ ꯃꯈꯣꯏꯗꯤ ꯃꯍꯧꯁꯥ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯄꯨꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯂꯥꯏ ꯍꯔꯥꯎꯈꯤꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯂꯧꯕꯨꯛꯇ ꯊꯥꯔꯤꯕ ꯍꯋꯥꯏ ꯊꯔꯥꯛꯁꯤꯡ ꯑꯗꯨ ꯍꯦꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯃꯣ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏꯔꯣꯏꯗꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯆꯔꯥꯡꯅꯔꯒ ꯂꯥꯏ ꯂꯣꯏꯁꯤꯟꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤ꯫ ꯅꯠꯇꯦꯅꯦ, ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯗꯨꯕꯨ ꯂꯥꯏꯒꯤ ꯂꯥꯏꯔꯣꯟꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯝꯒꯗ꯭ꯔꯣ? ꯑꯩꯗꯤ ꯊꯥꯖꯗꯦꯀꯣ꯫ ꯅꯨꯃꯤꯠꯇꯨꯗ ꯇꯥꯡꯈꯨꯜ ꯁꯥꯕꯅ ꯇꯧꯔꯤꯕ ꯑꯁꯤ ꯊꯣꯡ ꯊꯤꯡꯕ ꯑꯆꯪ ꯊꯣꯡ ꯍꯥꯡꯕꯒꯤ ꯊꯧꯔꯝꯗꯣ ꯑꯩꯅ ꯉꯍꯥꯟꯋꯥꯏ ꯌꯦꯡꯈꯤꯕꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅ ꯇꯧꯏꯗ꯫ ꯈꯪꯗ꯭ꯔꯦ ꯃꯃꯥ, ꯀꯔꯤꯕꯨ ꯊꯣꯛꯂꯗꯣꯏꯅꯣ? ꯃꯥꯏꯕꯤꯒꯤ ꯂꯩꯐꯥꯎꯗ ꯈꯟꯅ ꯆꯩꯅ ꯇꯧꯔꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇꯒ ꯅꯠꯇꯦꯅꯦ, ꯑꯅꯤꯔꯛꯄꯨ ꯊꯣꯛꯈ꯭ꯔꯦꯅꯦ꯫ ꯊꯣꯛꯂꯕ ꯑꯃꯗꯤ ꯂꯥꯛꯆꯔꯅꯤ, ꯑꯩꯈꯣꯏꯅ ꯈꯪꯄꯣꯠ ꯅꯠꯇꯦꯗ꯫ ꯍꯥꯏ ꯉꯥꯏꯈꯣꯅꯦ, ꯂꯧꯕꯨꯛꯁꯤꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅꯦ꯫ ꯄꯨꯡꯁꯤꯁꯨ 12 ꯇꯥꯁꯤꯜꯂꯝꯂꯦ꯫ ꯍꯥꯏ ꯀꯥꯔꯁꯤ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯃꯨꯛ ꯁꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯀꯥꯅꯅꯕꯒꯤ ꯇꯧꯔꯤꯉꯩ ꯀꯔꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯈꯪꯗꯕ ꯃꯀꯣꯛꯇ ꯀꯣꯌꯦꯠ ꯑꯉꯧꯕ ꯑꯃ ꯌꯦꯠꯄ, ꯐꯩꯖꯣꯝ ꯑꯉꯧꯕ ꯁꯦꯠꯄ ꯑꯍꯟ ꯑꯃ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯈꯣꯡ ꯑꯗꯨꯗ ꯍꯤ ꯍꯣꯟꯊꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯍꯤ ꯍꯣꯟꯕ ꯑꯗꯨ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯑꯁꯨꯝ ꯍꯤ ꯑꯗꯨ ꯍꯣꯟꯊꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝ ꯍꯣꯟꯊꯈ꯭ꯔꯒ ꯃꯃꯤ ꯁꯥꯃꯤ ꯇꯧꯔꯝꯂꯒ ꯑꯁꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝ ꯌꯧꯔꯒ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯎꯔꯤꯕ ꯑꯗꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯇꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯂꯤ꯫ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯧꯕꯨꯛꯇ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯀꯣꯛ ꯉꯥꯎꯔꯤ ꯇꯧꯔꯤ, ꯃꯁꯥꯁꯨ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯕꯒꯨꯝ ꯇꯧꯏ, ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯦ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯇꯣꯝꯇ ꯂꯧꯕꯨꯛꯇ ꯂꯥꯛꯈꯤ꯫ ꯃꯇꯣꯝꯇ ꯂꯥꯛꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯂꯧꯕꯨꯛ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯊꯕꯛ ꯁꯨꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯂꯧꯕꯨꯛ ꯌꯧꯗꯨꯅ ꯂꯧꯕꯨꯛꯇ ꯊꯥꯕ ꯍꯋꯥꯏꯁꯤꯡ ꯑꯗꯨ ꯍꯦꯛꯂꯤ꯫ ꯃꯗꯨꯗ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯝꯅ ꯎꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯎ ꯑꯗꯨ ꯃꯊꯪ ꯁꯟꯗꯣꯛꯈꯤꯕꯅ ꯈꯨꯜ ꯑꯗꯨꯃ ꯇꯥꯗꯕ ꯈꯪꯗꯕ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯀꯥꯅꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯅꯥꯕ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯝꯃꯤ꯫ ꯃꯁꯥ ꯑꯗꯨ ꯂꯥꯏꯍꯧ ꯇꯧꯏ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯁꯥ ꯑꯗꯨꯁꯨ ꯏꯃꯨ ꯃꯨꯁꯤꯟꯕꯒꯨꯝ ꯇꯧꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯗꯥꯛꯇꯔ ꯑꯃ ꯀꯧꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯍꯟꯈꯤ꯫ ꯑꯗꯨꯗ ꯗꯥꯛꯇꯔ ꯑꯗꯨꯅ ꯏꯇꯩꯃ ꯍꯣꯏꯒꯤ ꯄꯥꯎꯗꯨ ꯑꯩꯁꯨ ꯇꯥꯖꯔꯦ, ꯑꯗꯨꯅ ꯇꯥꯗꯒꯤ ꯑꯅꯥꯕꯁꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕꯅ ꯐꯗꯧꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯍꯧꯁꯤ ꯍꯟꯅꯕꯒꯤ ꯒꯨꯂꯤ ꯑꯃ ꯏꯖꯔꯝꯒꯦ꯫ ꯁꯤ ꯏꯇꯩꯃ, ꯒꯨꯂꯤꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯔꯕ ꯃꯇꯨꯡꯗ ꯆꯥꯕꯤꯌꯨ꯫ ꯒꯨꯂꯤ ꯆꯥꯕ ꯂꯣꯏꯔꯒ ꯏꯁꯤꯡꯗꯣ ꯒ꯭ꯂꯥꯁ ꯑꯃꯗꯒꯤ ꯇꯥꯗꯅ ꯊꯛꯍꯟꯕꯤꯌꯨ꯫ ꯁꯤ ꯏꯇꯩꯃ, ꯒꯨꯂꯤ ꯃꯃꯤꯡꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯗꯥꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯅꯥꯕ ꯑꯗꯨ ꯌꯦꯡꯕ ꯉꯝꯂꯣꯏ, ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯧ ꯍꯥꯏꯔꯕ ꯃꯇꯨꯡ ꯒꯨꯂꯤ ꯑꯃ ꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯜꯒꯤ ꯐꯥꯔꯃꯥꯁꯤ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯒꯨꯂꯤ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯒꯨꯂꯤ ꯑꯗꯨ ꯉꯁꯥꯏ ꯑꯌꯨꯛ ꯂꯣꯏꯈ꯭ꯔꯦ, ꯍꯌꯦꯡ ꯂꯧꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫
matamsi numit tarom taroklabani asana nupi aduna asum lakpada Nores tu cycle thawraga lakpada thingnakhi haima Nores ise dukan chalui ro hoi ni chaluri ni noi na bai do masang ngamjri adugi guli leba chaluri bani ibai bu masang ngamde haiba adu guli leira boise yahaudre adu nangbu bazar phawbudang haiglu gera hoi ise adu guli maming do karaino se sigi sida irabani se paisa sida leire yare de se sian gidi ai gi yauri sina dum yarani fare se adu di ai amuk chalukhige hoi asopna Nores tu nupi adu dagi hida kisi adu lauraga mahak guli leina bagi dama bazar da lai masidagi mahakna bazar dagi guli leuraga halakpada numit pungtha tari asomna mage cycle adu asom thawrakpana magi masi adugi mayum jauduna guli adu pikhi masigi matung ngaihak phamduna wari watai tawringai numidangi pung 3 hinjinlaklei asomna wari sanaraba matung Nores tu satlage hairamlaga mahak mayum lomda lai Nores ka nupi aduga yam naknaba mari nati nupi adu Nores na koijari bi kabita hoigi lekai ni maduda Nores na nupi aduga asum khanaduna iche kaubani nupi aduna kabita na saubada Nores ki mateng pangduna hek hanjinna halibani ngasi ki numi asisu Nores na kabita uniraga halakpada nupi aduga thingnaduna guli leiba saluribani asomna Nores guli piramlaga mayum lomda magi cycle adu asom tharai mahakna asomna thorokpada magi lekai yawraklei matam aduda makhoigi khulgi laibung adugi mamtop aduta kanagumba khara phamlaga leibadona tawki maduda Nores na kana no ni laibungda leirisibo asomna khallaga yenguba aduda mamtop aduda phamliba adu phuk hawlaga matung hallaga Nores tamna prap lai maduda Nores na butho e haiduna kanna lauraga cycle adu kanna thawduna mayum tamna laki aduga magi mama mapada pawadu tamki maduda mamana hai hojikne khulsima wong ama tawribani yumdik me pan thokkan koi bungo as ima lamna chapasu nati awang le kai phawtani maduda mapana mu hai awang oigera makha oigera chatkunu haribadi chalanu hojik khulsai mawong ama tawribani ko asomna hainaraba matung Nores magi kada changki numituma hawkre mathangi nonganbada angakpa pawama taki madudi awang lekai ki lembadu ngarang labukta hawai hekpa satpada laibuknabadagi leitre haina ya ngangnari pawadu tabada khul aduki umang laibung aduna koliba lekai singadu mipai nakhi wariya sigi ahar matang asida lojari mathangi tangkakta kari kamdo bagi haibatu mayam punna ngaiminarasi mayam baroi bata amuka hanna khoirumjari